Messi India Tour ꯀꯔꯤꯒꯤꯗꯃꯛ ꯁꯣꯜ ꯁ꯭ꯇꯦꯗꯤꯌꯝ ꯄꯨꯝꯇꯣꯏ ꯇꯣꯏꯈ꯭ꯔꯤꯕꯅꯣ? ꯑꯗꯨꯒ Messi India Tourꯒꯤ ꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯔ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯜꯀꯇꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯈ꯭ꯔꯤꯕꯅꯣ? ꯃꯦꯁꯤꯒ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯈ꯭ꯔꯕꯒꯦ? ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯝꯕꯒꯦ? ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯟꯗꯛ ꯂꯦꯅꯣꯟ ꯃꯦꯁꯤꯒꯤ ꯏꯟꯗꯤꯌꯥ ꯇꯨꯔ ꯈꯣꯡꯆꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤꯕ ꯑꯍꯥꯟꯕ ꯅꯠꯇꯦ꯫ 2011ꯗ ꯚꯦꯅꯦꯖꯨꯂꯥꯒ ꯁꯥꯟꯅꯒꯗꯕ ꯐ꯭ꯔꯦꯟꯂꯤ ꯃꯦꯆ ꯑꯃꯒꯤꯗꯃꯛꯇꯁꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯗꯤ ꯄ꯭ꯔꯣꯃꯣꯁꯅꯦꯜ ꯏꯚꯦꯟꯠꯁꯤꯡꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯣꯜꯀꯇꯥꯗ ꯊꯨꯡꯂꯕ ꯃꯇꯨꯡ ꯀꯣꯜꯀꯇꯥꯒꯤ ꯁꯣꯜ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯒ ꯎꯅꯕꯒꯤ ꯁꯦꯗꯨꯜ ꯑꯣꯏꯅ 45 ꯃꯤꯅꯠ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯒ ꯎꯅꯕꯒꯤ ꯁꯦꯗꯨꯜ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯃꯤꯁꯑꯦꯔꯦꯟꯖꯃꯦꯟꯠꯗꯒꯤ ꯃꯍꯥꯛꯀꯤ 45 ꯃꯤꯅꯠꯀꯤ ꯁꯦꯗꯨꯜ ꯑꯗꯨꯕꯨ 10 ꯃꯤꯅꯠꯁꯇ ꯇꯦꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯤꯀꯦꯠ 3,000ꯗꯒꯤ 90,000 ꯐꯥꯎꯕ ꯀꯛꯇꯨꯅ ꯃꯦꯁꯤꯒ ꯐꯣꯇꯣ ꯑꯃꯇꯪ ꯀꯥꯞꯍꯧꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯛꯈꯤꯕ ꯐꯦꯟꯁꯤꯡ ꯃꯦꯁꯤꯒ ꯎꯅꯕꯒꯤ ꯇꯟꯖꯥ ꯐꯪꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯚꯤ.ꯑꯥꯏ.ꯄꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯃꯦꯁꯤꯒ ꯐꯣꯇꯣ ꯀꯥꯞꯍꯧꯅꯕ ꯍꯣꯠꯅꯔꯤꯀꯥꯟ ꯐꯦꯟꯁꯤꯡꯗꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯍꯟꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯏꯁꯥꯎꯅꯔꯕ ꯐꯦꯟꯁꯤꯡꯅ ꯋꯥꯇꯔ ꯕꯣꯇꯜꯁꯤꯡ ꯂꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯣꯜ ꯁ꯭ꯇꯦꯗꯤꯌꯝꯒꯤ ꯊꯥꯔꯤꯕ ꯆꯤꯌꯥꯔꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯦꯇꯔꯤꯌꯦꯜ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯅ ꯏꯚꯟ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯩꯊꯣꯛꯑꯒ ꯃꯦꯁꯤꯒ ꯐꯣꯇꯣ ꯑꯃꯇꯪ ꯅꯝꯍꯧꯔꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯦꯗꯤꯌꯥꯗ ꯄꯥꯎꯗꯝꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯜꯀꯇꯥꯒꯤ ꯏꯚꯦꯟꯠ ꯆꯤꯞ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯔꯤꯕ 𝗟𝗸𝗵𝗵 ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯣꯜꯀꯇꯥꯒꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯋꯦꯁ ꯕꯦꯡꯒꯥꯜ ꯄꯨꯂꯤꯁꯅ ꯑꯦꯔꯦꯁ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯃꯍꯥꯛꯅ 45 ꯃꯤꯅꯠ ꯐꯦꯟꯁꯤꯡꯒ ꯎꯅꯍꯟꯒꯅꯤ ꯍꯥꯏꯅ ꯇꯤꯀꯦꯠ ꯃꯃꯜꯅ ꯇꯥꯡꯅ ꯇꯤꯀꯦꯠ ꯃꯌꯥꯝ ꯑꯃ ꯀꯛꯁꯜꯂꯨꯕ ꯑꯗꯨꯒ ꯏꯚꯦꯟꯠ ꯑꯗꯨꯕꯨꯅ ꯐꯖꯅ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯍꯧꯗꯕꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯗꯤ ꯇꯦꯂꯪꯒꯅꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯅ ꯃꯨꯝꯕꯥꯏꯗ ꯄꯦꯗꯜ ꯑꯦꯛꯖꯤꯕꯤꯁꯟ, ꯒꯣꯜꯗ ꯀꯞ ꯑꯦꯛꯖꯤꯕꯤꯁꯟ ꯃꯦꯆ ꯑꯃꯗꯤ ꯆꯦꯔꯤꯇꯤ ꯐꯦꯁꯟ ꯁꯣꯒꯤ ꯏꯚꯦꯟꯠ ꯑꯃꯗ ꯑꯃꯗꯤ ꯃꯨꯝꯕꯥꯏꯒꯤ ꯋꯥꯡꯈꯦꯗꯦ ꯁ꯭ꯇꯦꯗꯤꯌꯝꯗ ꯏꯟꯗꯤꯌꯥꯒꯤ ꯐꯨꯠꯕꯣꯜ ꯁ꯭ꯇꯥꯔ ꯁꯨꯅꯤꯜ ꯁꯦꯇ꯭ꯔꯤꯒꯁꯨ ꯎꯅꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 15 ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯦꯠꯂꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡꯒ ꯎꯅꯒꯗꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯒꯣꯠ ꯏꯟꯗꯤꯌꯥ ꯇꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯣꯜꯀꯇꯥ, ꯍꯥꯏꯗ꯭ꯔꯕꯥꯗ, ꯗꯦꯜꯂꯤ ꯑꯃꯗꯤ ꯃꯨꯝꯕꯥꯏꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ꯫